ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯄꯥꯡꯊꯣꯛꯀꯗꯕ 63 ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯣꯂꯤꯝꯄꯤꯌꯥꯗꯇ ꯁꯔꯨꯛ ꯌꯥꯒꯗꯕ ꯏꯟꯗꯤꯌꯟ ꯇꯤꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯟꯇ ꯂꯥꯏꯁ꯭ꯔꯝꯅ ꯂꯨꯆꯤꯡꯒꯗꯧꯔꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯟꯇ ꯂꯥꯏꯁ꯭ꯔꯝ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ꯫ ꯃꯍꯥꯛ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯐꯣꯔ ꯍꯥꯌꯔ ꯃꯦꯊꯃꯦꯇꯤꯛꯁ (NBHM)ꯅ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯂꯨꯆꯤꯡꯅꯕ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯣꯂꯤꯝꯄꯤꯌꯥꯗ (IMO) ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯊꯃꯦꯇꯤꯛꯁ ꯀꯝꯄꯤꯇꯤꯁꯟꯅꯤ꯫ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯊꯥꯔꯒ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯍꯣꯁꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯟꯇ ꯂꯥꯏꯁ꯭ꯔꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯀꯨꯝꯖꯥ 1963ꯇ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯣꯂꯤꯝꯄꯤꯌꯥꯗꯀꯤꯗꯃꯛ ꯈꯜꯂꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯃꯦꯊꯃꯦꯇꯤꯛꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯜꯂꯛꯈꯤ꯫ ꯇꯨꯡꯗ ꯀꯨꯝꯖꯥ 1979ꯗ ꯃꯍꯥꯛꯅ ꯃꯊꯟꯇ IIT ꯃꯗ꯭ꯔꯥꯁꯇ ꯆꯠꯇꯨꯅ ꯃꯦꯊꯃꯦꯇꯤꯛꯁ ꯇ꯭ꯔꯦꯅꯤꯡ ꯑꯦꯟড ꯇꯦꯂꯦꯟꯠ ꯁꯔꯆꯇ ꯁꯔꯨꯛ ꯌꯥꯔꯨꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯦꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯈꯤ ꯑꯃꯗꯤ ꯃꯦꯊꯃꯦꯇꯤꯛꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯗꯣꯛꯇꯔ ꯁꯥꯟꯇ ꯂꯥꯏꯁ꯭ꯔꯝ NBHM ꯑꯣꯂꯤꯝꯄꯤꯌꯥꯗꯀꯤ ꯐꯦꯂꯣ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ NBHM ꯑꯣꯂꯤꯝꯄꯤꯌꯥꯗꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯅꯦꯁꯅꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯂꯤꯝꯄꯤꯌꯥꯗ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃꯁꯨꯅꯤ꯫